ꯃꯌꯥꯝꯒꯤ ꯚꯤꯌꯨ ꯈꯔ ꯕꯥꯏꯛꯁꯦ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏ ꯈꯔ ꯋꯥꯔꯦ ꯊꯕꯛꯇꯗꯤ ꯊꯕꯛꯇꯗꯤ ꯂꯩꯕꯗꯅ ꯅꯥꯄꯥꯅ ꯋꯥꯕ ꯑꯦ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯑꯦ ꯚꯤꯗꯤꯑꯣ ꯅꯝ ꯌꯥꯏ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯅ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩ ꯍꯥꯏꯁꯦ Hello guys, welcome back to my another video. Like, share, subscribe tꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯗꯦ ꯇꯜꯂꯦ ꯕꯤꯠ ꯂꯩꯇꯦꯕꯀꯣ ꯐꯖ ꯋꯥꯟ ꯄꯣꯠꯁꯨ ꯃꯨꯕ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯠꯂꯒ ꯒ꯭ꯔꯤꯟ ꯑꯣꯏꯔꯛꯄ ꯆꯠꯂꯤ GoProꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯆꯠꯎꯅꯦ ꯃꯌꯥꯝ ꯑꯗꯣ GoProꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕ ꯆꯠꯄꯁꯦ ꯇꯣꯉꯥꯟꯅ ꯄꯣꯠ ꯑꯃ ꯅꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯄꯣꯠꯁꯦ ꯈꯔ ꯂꯩꯍꯜꯂꯛꯑꯦ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯕꯔ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯒꯥꯔꯤ ꯇꯩꯊꯣꯛꯅꯕ ꯈꯣꯠꯅꯕ ꯁ꯭ꯀ꯭ꯔꯦꯆꯀꯨꯝꯕ ꯂꯩꯔꯛꯅꯤꯗꯅ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯐꯤ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯅ ꯆꯦꯟ ꯂꯤꯞꯀꯨꯝꯕ ꯆꯦꯟ ꯀ꯭ꯂꯤꯅꯔꯒꯨꯝꯕ ꯕꯥꯏꯛꯀꯤ ꯄꯣꯂꯤꯁꯀꯨꯝꯕ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯍꯜꯂꯛꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣꯗꯤ ꯍꯥꯞꯇ꯭ꯔꯦ GoProꯗꯤ ꯏꯟꯁꯇꯣꯜ ꯇꯧ ꯌꯥꯔꯛꯇ꯭ꯔꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕ ꯑꯃ ꯉꯁꯤꯗꯤ ꯄꯨꯜꯂꯦꯀꯣ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯟꯗꯣ ꯄꯨꯜꯂꯝꯕꯅꯦꯕ ꯀꯣꯆꯤꯡꯗꯣ ꯑꯗꯨꯗ ꯑꯩ ꯀꯣꯆꯤꯡꯗꯣ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯕ ꯅꯠꯇꯕ ꯕꯦꯟꯁ ꯑꯝꯇꯗꯤ ꯐꯝꯃꯤꯟꯅꯔꯝꯃꯤꯅ ꯄꯥꯎꯗꯤ ꯐꯥꯎꯅꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯀꯟꯅ ꯎꯅꯈꯤꯗ꯭ꯔꯦꯕ ꯇ꯭ꯋꯤꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯔꯊꯗꯦꯒꯤ ꯆꯥꯛ ꯈꯔ ꯆꯥꯃꯤꯟꯅ ꯈꯣꯠꯃꯤꯟꯅ ꯈꯔ ꯄꯨꯜꯂꯝꯃꯦ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯇ꯭ꯋꯤꯁꯟ ꯄꯨꯟꯗ꯭ꯔꯕꯅꯤ나 ꯑꯗꯨꯝ ꯄꯨꯟꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦꯅ ꯂꯥꯞꯅꯧꯔꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯁꯨ ꯁꯨꯇꯤ ꯑꯣꯏꯕꯒ ꯑꯩ ꯕꯥꯏꯛꯁꯨ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯀꯦꯅ ꯂꯥꯛꯑꯦ ꯃꯥꯏꯁꯦ ꯕꯨꯂꯦꯠ ꯀ꯭ꯂꯥꯁꯤꯛ ꯑꯃꯗꯤ ꯑꯣꯏꯕꯅꯤ ꯐꯗꯤ ꯐꯖꯕꯅꯦ ꯑꯩ ꯀꯥꯎꯔꯦ ꯃꯥꯏꯁꯦ ꯍꯥꯏꯗꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯣ ꯂꯥꯏꯠꯀꯗꯤ ꯊꯤ ꯐꯖꯕꯅꯦ ꯑꯁꯤꯕꯨ ꯂꯥꯏꯠ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯥꯏꯅꯗꯤ ꯂꯥꯏꯠ ꯌꯥꯝ ꯍꯥꯞꯄꯝꯕꯅꯦ ꯊꯤ ꯐꯖꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯠꯄꯨ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯦ ꯃꯈꯣꯡꯒꯗꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝꯁꯦ ꯐꯖꯅ ꯏꯪ ꯇꯞꯄ ꯍꯧꯕꯅꯦ ꯍꯥꯏꯗꯤ ꯆꯦꯈꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯔꯦꯟ ꯅꯨꯡꯗꯣ ꯆꯦꯈꯥꯏꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯐꯨꯜ ꯁꯤꯁꯇꯦꯝ ꯑꯦꯛꯖꯣꯁꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯃꯐ꯭ꯂꯔꯇꯪ ꯍꯥꯞꯄꯗꯣ ꯃꯇꯣꯟ ꯑꯗꯨ ꯅꯠꯇꯦ ꯄꯥꯏꯞ ꯄꯨꯂꯞ ꯁꯤꯜꯂꯛꯇꯣꯏꯅꯦ ꯄꯩꯁꯥ ꯆꯪꯕ ꯍꯦꯜꯂꯦ ꯁꯤꯅ ꯃꯈꯣꯟꯁꯨ ꯍꯧꯍꯦꯟꯕ ꯑꯗꯨ ꯕꯦꯛ ꯐꯥꯏꯔ ꯌꯥꯝ ꯄꯤ ꯃꯩ ꯌꯥꯝ ꯀꯥꯞꯄꯦ ꯃꯅꯤꯡꯗ ꯑꯗꯣ ꯁꯤ ꯀꯣꯜ ꯁ꯭ꯇꯥꯔꯅꯦ ꯀꯣꯜ ꯁ꯭ꯇꯥꯔꯁꯨ ꯃꯈꯣꯟ ꯊꯤ ꯍꯧꯋꯦꯀꯣ ꯀꯣꯜ ꯁ꯭ꯇꯥꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯔꯥꯏꯗꯔꯕꯨꯗꯤ ꯌꯥꯎꯔꯝꯅꯤ ꯑꯗꯣ ꯌꯥꯎꯗꯕꯁꯤꯡ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯣꯜ ꯁ꯭ꯇꯥꯔ ꯍꯥꯏꯔꯒꯗꯤ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯗꯉꯥꯏ ꯀꯨꯏꯅ ꯊꯧꯅꯔ ꯃꯇꯨꯡ ꯒꯥꯔꯤꯁꯦ ꯁꯥꯒꯠꯂꯀꯥꯟꯗꯗꯤ ꯃꯈꯣꯟꯁꯦ ꯍꯧꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯕꯦꯛ ꯐꯥꯏꯔ ꯃꯅꯤꯡꯗ ꯃꯩꯒ ꯀꯥꯞꯄꯛꯅꯤꯕ ꯑꯗꯣ ꯁꯤꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯉꯥꯏꯕꯒꯤ ꯃꯈꯣꯟ ꯍꯧꯔꯣꯏꯕ ꯒꯥꯔꯤꯁꯦ ꯇꯞꯅꯤꯕ ꯃꯈꯣꯟ ꯍꯧꯗꯕꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯏꯟꯖꯤꯟ ꯏꯪꯉꯤꯉꯩꯗꯗꯤ ꯍꯦꯛ ꯁ꯭ꯇꯥꯔꯠ ꯇꯧꯈꯠꯄꯒꯤ ꯃꯈꯣꯟꯅꯤꯅ ꯑꯗꯨꯕꯨ ꯁꯤꯕꯨ ꯍꯧꯔꯤꯁꯤꯅꯗꯤ ꯀꯣꯜ ꯁ꯭ꯇꯥꯔꯠ ꯑꯣꯏꯕꯩꯅꯦ ꯑꯗꯣ ꯀꯨꯏꯅ ꯊꯧꯅ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10 ꯊꯧꯔꯒ ꯊꯧꯕ ꯁꯥꯎꯟ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯍꯧꯔꯅꯤ ꯁꯤꯗ ꯍꯦꯟꯅ ꯁꯤꯁꯤꯅ ꯃꯌꯥꯝ ꯁꯦꯝꯗꯤ ꯑꯗꯨꯝ ꯅꯝꯕꯅꯦ ꯍꯥꯔꯂꯤ ꯑꯥꯏꯔꯟ 883 ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯦꯕ ꯑꯇꯩ ꯍꯧꯖꯤꯛꯀꯥꯟ ꯒꯥꯔꯤꯁꯤꯡꯁꯤꯅ ꯂꯦꯐꯇ ꯑꯃ ꯔꯥꯏꯠꯇ ꯑꯃ ꯄꯥꯜꯂꯦ ꯖꯤꯇꯤꯒꯨꯝꯕ ꯏꯟꯇꯔꯁꯦꯞꯇꯔꯅ ꯁꯤꯅ ꯅꯥꯀꯟ ꯑꯃꯗꯪ ꯔꯥꯏꯠꯇ ꯑꯅꯤꯃꯛ ꯂꯣꯏ ꯄꯥꯟꯁꯤꯟꯕꯅꯦꯕꯀꯣ ꯑꯦꯛꯖꯣꯁꯁꯦ ꯑꯅꯤꯁꯦ ꯂꯦꯐ ꯔꯥꯏꯠ ꯄꯥꯟꯗꯕꯅꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯕꯅꯦ ꯌꯥꯝ ꯐꯖꯩ ꯌꯨꯅꯤꯛ ꯑꯣꯏꯔꯒ ꯁꯤ ꯑꯥꯏꯔꯟꯁꯤꯁꯨ ꯍꯥꯔꯂꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯊꯧꯕ ꯑꯋꯥꯕ ꯑꯃꯀꯣ ꯍꯦꯛ ꯊꯥꯒꯠꯄ ꯊꯧ ꯌꯥꯗꯕꯁꯦ ꯃꯤꯅꯤꯠ 3 ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯃꯝ 3 minutes to maximum 5 minutes ꯊꯝꯕꯁꯦ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯍꯥꯏꯁꯦ ꯈꯣꯝꯊꯤꯅ ꯃꯔꯣꯝ ꯆꯥꯏꯕ ꯃꯈꯣꯟ ꯍꯧꯋꯦꯅ ꯉꯁꯥꯏ ꯀꯣꯜ ꯁ꯭ꯇꯥꯔꯅꯦꯕ ꯁꯤꯁꯤꯅ ꯕꯛ ꯃꯩ ꯀꯥꯞꯂꯦ ꯁꯤꯗ ꯈꯤꯇꯪ ꯃꯩꯈꯠꯄꯗꯅꯦꯕ ꯃꯩ ꯃꯌꯥꯝ ꯀꯥꯞꯄꯛꯇꯣꯏꯅꯦ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯍꯥꯏꯗꯤ ꯏꯟꯖꯤꯟ ꯁꯥ ꯂꯩꯕꯅꯤ ꯀꯨꯏꯅ ꯊꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯊꯝꯃꯦ ꯏꯟꯖꯤꯟ ꯁꯥꯒꯠꯂꯀꯥꯟꯗ ꯁꯨꯝ ꯀꯥꯟꯗꯅꯦ ꯃꯩ ꯃꯌꯥꯝ ꯀꯥꯞꯄꯛꯇꯣꯏꯅꯦ ꯃꯈꯣꯟ ꯍꯧꯕ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯁꯤ ꯌꯥꯔꯕꯅꯦ ꯂꯩꯈꯠꯄꯗ ꯑꯃꯨꯛ ꯕꯦꯛ ꯐꯥꯏꯔ ꯀꯧꯋꯦꯕ ꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗ ꯀꯌꯥꯒ ꯄꯤꯔꯝꯗꯣꯏ ꯃꯥ ꯀꯌꯥꯝ ꯂꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯣ ꯐ꯭ꯂꯦꯛꯁ ꯇꯧꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯃꯌꯥꯝꯁꯤ ꯄꯨꯔꯥ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯡꯁꯤꯗ 17,000 ꯍꯦꯟꯅ ꯆꯪꯈ꯭ರೆ 17.5K
ꯍꯥꯏꯇꯥꯔꯦ 17.5K ꯃꯨꯛ ꯆꯪꯈ꯭ꯔꯦ ꯐꯖꯅ ꯑꯗꯨꯝ ꯄꯣꯠꯁꯦ ꯁꯤꯒꯁꯦ ꯃꯌꯥꯝ ꯃꯄꯥꯟ ꯂꯝꯗ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯇꯥꯡꯉꯦꯅ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯍꯥꯏꯗꯤ ꯁꯤ ꯃꯄꯥꯟ ꯂꯝꯗ R15ꯒꯤꯅꯦ ꯈꯜꯂꯣꯕ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ R15ꯒꯤꯁꯤ 1,000 ꯄꯤꯌꯦꯕ ꯃꯄꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ 2,200 ꯌꯣꯟꯅꯩ ꯑꯗꯨꯅ 1,000 ꯈꯦꯠꯅꯔꯗ꯭ꯔꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯖꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤꯁꯤꯗꯤ 1,000 ꯄꯤꯗꯦꯕ R15ꯒꯨꯝꯕꯩꯗꯨꯅ 1,000 ꯄꯤꯌꯦꯕ ꯍꯥꯏꯗꯤ 155cc ꯕ꯭ꯔꯦꯛꯀꯤ ꯑꯣꯏꯔꯛꯇꯣꯏꯅꯤꯅ ꯁꯤꯗꯤ 650cc ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯌꯔ ꯕ꯭ꯔꯦꯛꯐꯥꯎ ꯑꯗꯨꯝ 800 ꯑꯗꯨꯝ ꯐꯥꯕ ꯌꯥꯔꯦꯀꯣ ꯀꯋꯥꯁꯥꯀꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯂꯪꯉꯛꯇꯣꯏꯅꯤꯅ ꯍꯦꯟꯅ ꯑꯗꯨꯅ ꯇꯥꯡꯉꯦ ꯁꯤꯗꯤ 1,000 ꯍꯦꯜꯂꯦ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯗꯗꯤ 3 ꯌꯣꯟꯅꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯁꯤ 3 ꯍꯦꯜꯂꯦ ꯄꯣꯠꯁꯦ ꯁꯤꯇꯪꯗ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯥꯏꯠꯁꯤꯁꯨ ꯇꯥꯡꯉꯦ ꯀꯋꯥꯁꯥꯀꯤꯗꯗꯤ ꯑꯇꯣꯞꯄꯁꯨ ꯍꯥꯞ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯂꯩꯐꯝꯗꯨꯗ ꯑꯩꯅ ꯂꯥꯏꯠꯁꯤꯡꯁꯦ ꯇꯧꯕꯗ ꯀꯔꯝꯕ ꯈ꯭ꯋꯥꯏ ꯉꯥꯟꯅꯤ ꯈꯣꯠꯀꯤ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯇꯩ ꯕꯥꯏꯛꯀꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯥꯏ ꯂꯥꯏꯠ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯏ ꯌꯦꯜꯂꯣ ꯉꯥꯟꯕ ꯋꯥꯏꯠ ꯉꯥꯟꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯀꯋꯥꯁꯥꯀꯤꯒꯤ ꯑꯣꯏꯅ ꯁꯤꯒꯤꯁꯤꯗꯤ ꯀꯋꯥꯁꯥꯀꯤꯗꯗꯤ ꯁꯤꯒꯤ ꯂꯥꯏꯠꯁꯤꯇꯪ ꯍꯥꯞꯄꯦ ꯑꯇꯣꯞꯄ ꯂꯥꯏꯠ ꯍꯥꯞꯄ ꯆꯥꯟꯅꯗꯦ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯇꯣꯞꯄ ꯍꯥꯞ ꯌꯥꯗꯦ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯩꯒꯤꯗꯨꯁꯨ ꯁꯤ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯍꯥꯞ ꯌꯥꯗꯦ ꯍꯥꯏ ꯊꯣꯛꯇꯦꯅ ꯑꯗꯨꯅ ꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯝ ꯁꯤꯁꯦ ꯌꯥꯝ ꯇꯥꯡꯉꯤ ꯂꯥꯏꯠꯁꯦ ꯈꯨꯇꯥꯡ ꯑꯃ ꯇꯧꯋꯦ ꯑꯗꯨꯗꯩ ꯀꯣꯄꯔꯒꯤ ꯗꯤꯁꯛ ꯕ꯭ꯔꯦꯛꯁꯦ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯁꯤꯗ 17,000 ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯅ ꯗꯤꯂꯤꯚꯔꯤ ꯆꯥꯔꯖ ꯌꯥꯎꯔꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ 17,000 ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯉꯦ ꯃꯌꯥꯝ ꯁꯤꯗ ꯌꯧꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯄꯦꯗꯣꯛ ꯁ꯭ꯇꯦꯟꯅꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯌꯧꯔꯛꯄꯅꯦ ꯃꯥꯏꯁꯦ ꯑꯩꯗꯤ ꯌꯣꯠꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯃꯆꯣꯏ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯡꯈꯠꯇꯣꯏ ꯃꯥꯜꯂꯦ ꯄꯣꯠꯇꯣ ꯑꯩꯅ ꯈꯜꯂꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯕꯗ ꯃꯆꯣꯏ ꯂꯥꯛꯑꯕꯅꯤꯅ ꯄꯥꯡꯈꯠꯇꯣꯏꯕ ꯑꯣꯏꯔꯕꯅꯤ ꯁꯝꯖꯔꯦ ꯑꯗꯨꯗꯤ ꯌꯣꯠꯁꯦ ꯃꯄꯨꯡ ꯅꯠꯇꯕꯅꯤꯅ ꯃꯆꯣꯏ ꯁꯝꯗꯣꯏꯅꯤꯅ ꯄꯣꯠꯁꯦ ꯂꯤꯡꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤꯖꯤꯟꯅꯔ ꯈꯪꯉꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯑꯦꯃꯥꯖꯣꯟ ꯄ꯭ꯔꯗꯛꯇꯤ ꯑꯣꯏꯈꯤꯗꯒꯨꯝ ꯇꯧꯕꯅꯦ ꯑꯦꯃꯥꯖꯣꯟꯗ 2,000 ꯄꯤꯕ ꯊꯣꯛꯑꯦꯕ ꯑꯗꯣ ꯄꯣꯠꯇꯣ ꯈꯤꯇꯪ ꯂꯤꯡꯗꯣꯏ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦꯅ ꯑꯩ ꯁꯤꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯈꯤꯕ꯭ꯔꯥ ꯈꯔꯗꯤ ꯀꯨꯏꯔꯦ ꯃꯄꯥꯟꯗꯩ ꯂꯩꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯦꯕꯁꯥꯏꯠꯇ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯀꯥꯎꯔꯦ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯅꯠꯇꯦ ꯕꯣꯛꯁꯤꯁꯨ ꯑꯦꯃꯥꯖꯣꯟ ꯕꯣꯛꯁꯇꯤ ꯅꯠꯇꯦꯕ ꯌꯧꯔꯤꯁꯦ ꯑꯣꯏꯈꯤꯗꯕ ꯑꯦꯃꯥꯖꯣꯟ 1,000 ꯄꯤꯕꯗꯨꯗꯤ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯂꯩ ꯁꯤꯖꯤꯟꯅꯕꯗꯣ ꯕꯥꯏꯛꯇꯣ R15ꯗꯣ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯦ ꯁ꯭ꯇꯦꯟꯗꯣ ꯈꯤꯇꯪ ꯈꯣꯠꯂꯦ ꯍꯥꯏꯗꯨꯅ ꯂꯤꯡꯗꯣꯏ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦꯅ ꯑꯩꯅ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯋꯦꯕꯁꯥꯏꯠꯇꯩꯔ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝ ꯗꯦꯜꯂꯤꯒꯨꯝꯕ ꯀꯩꯅꯣꯗꯩꯔ ꯀꯥꯎꯔꯦ ꯀꯋꯥꯁꯥꯀꯤ ꯁꯥꯏꯟꯒ ꯏꯀꯣ ꯌꯥꯝ ꯐꯖꯩ ꯄꯣꯠꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯡꯗꯣꯛꯑꯒ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ So this is how it sounds with kay kauge TV killer. 자. 다음부터 배독 스탠스 실래요? 이제 한국 오세요. Phải cái tăng cận to kìa, cho để tôi chỉ muốn cái này. Đặt tháo sang này đi. Này. Poa cho em anh nè. Kawasaki cái green lâu cái này tôi có may thì Kawasaki thứ y có phải là được. Poa cho linh thì xem tôi cái nào chứ. Giờ đi Kawasaki thứ y đây. Ai chỉ 요새 칼리 타이고 이마면 레이브는 딱 빠이 요새도 아니 하저도 애마존데 레이브지 요새 약간은 좀 부탁하고 시요 정리행시 건설레로 빠이 당할 못한다 아도이도 196kg 뭐 얼마네 kg 자니 여기 또 리터도 15 리터부터 풀 합약금 도우냐 풀 합은 또 100그 여기 해도 컬링 뭐 나오자다
ꯄꯣꯠꯁꯤꯕꯨꯗꯤ ꯐꯖꯅ ꯁꯤꯗꯒꯤ ꯍꯪꯒꯣꯛꯄꯁꯦ ꯍꯥꯏꯐꯦꯠ ꯂꯥꯏꯅꯗꯤ ꯌꯥꯔꯝꯃꯦꯀꯣ ꯌꯥꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯌꯥꯔꯝꯗꯦ ꯑꯃꯨꯛ ꯌꯥꯗ ꯃꯥꯜꯂꯦ ꯅꯤꯡꯁꯤꯡꯉꯦ ꯁꯤꯕꯨ ꯃꯌꯥꯝꯁꯤ ꯑꯇꯦꯛꯄ ꯑꯅꯤꯗꯣ ꯏꯟꯁꯟꯅꯔꯛꯑꯦ ꯁꯝꯃꯦ ꯁꯤ ꯑꯍꯣꯕ ꯆꯞ ꯆꯥꯅ ꯇꯥꯔꯛꯑꯦ ꯁ꯭ꯀ꯭ꯔꯨꯁꯨ ꯂꯩꯁꯜꯂꯅꯤ ꯂꯣꯏꯔꯦ ꯌꯥꯝ ꯂꯩꯈꯤꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤ ꯄꯥꯟꯊꯛꯄꯁꯦ ꯑꯃꯗꯤ ꯋꯥꯏ ꯌꯦꯡꯕꯤꯌꯨ ꯈꯔ ꯕꯥꯏꯛꯁꯦ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏ ꯈꯔ ꯋꯥꯔꯦ ꯊꯕꯛꯇꯗꯤ ꯂꯩꯕꯗꯅ ꯅꯥꯄꯥꯅ ꯋꯥꯕ ꯑꯦ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝ ꯌꯥꯏ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯅ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩ ꯍꯥꯏꯁꯦ ꯉꯥꯎꯕ꯭ꯔꯥ ꯁꯤꯁꯨ ꯀꯃꯥꯏꯅ ꯂꯩꯁꯟꯒꯦ ꯈꯔ ꯍꯟꯗꯣꯛꯑꯣ ꯅꯨꯡꯉꯥꯏꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯃꯜꯂꯦꯅ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯈꯥꯏꯗꯣꯛꯑꯁꯦꯕꯀꯣ ꯃꯥꯏ ꯑꯦꯛꯁꯦꯁꯔꯤꯁꯦ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯩ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩ ꯑꯇꯣꯞꯄꯁꯨ ꯌꯧꯔꯛꯇꯦ ꯊꯤ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨꯅ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯈꯥꯏꯗꯣꯛꯑꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ